ꯃꯇꯝ ꯑꯃꯗ ꯇꯣꯝꯕꯤ ꯀꯧꯕ ꯎꯆꯦꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥ ꯑꯍꯨꯝ ꯑꯁꯤꯒ ꯂꯧ ꯃꯔꯛ ꯑꯁꯤꯗ ꯃꯍꯨꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯃꯆꯥꯁꯤꯡꯕꯨ ꯎꯕꯗ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯧꯅ ꯃꯨꯜꯂꯕꯗ ꯂꯧ ꯈꯥꯎꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯧꯁꯤꯡꯁꯤꯕꯨ ꯈꯥꯎꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯂꯧ ꯈꯥꯎꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯔꯒ, "ꯑꯣ ꯂꯧ ꯈꯥꯎꯕ ꯑꯍꯟ, ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯆꯥꯎꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯇ ꯉꯥꯏꯕꯤꯈꯣ꯫ ꯑꯩꯒꯤ ꯏꯆꯥꯅ ꯆꯥꯎꯔꯕ ꯃꯇꯨꯡꯗ ꯑꯩ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯈꯤꯒꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤ꯫ ꯂꯧ ꯈꯥꯎꯕ ꯑꯍꯟ ꯑꯗꯣ ꯏꯪꯉ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯧ ꯈꯥꯎꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯂꯧ ꯃꯔꯛ ꯑꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯤꯕ ꯎꯆꯦꯛ, ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ? ꯂꯧ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯣꯟꯖꯔꯨꯆꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯅꯤꯡꯊꯧꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯇꯣꯝꯕꯤꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯂꯧ ꯈꯥꯎꯕ ꯅꯨꯄꯥ ꯑꯗꯨꯗ ꯂꯧꯁꯤꯡꯗꯣ ꯍꯧꯖꯤꯛ ꯈꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯣ ꯆꯥꯎꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯃꯇꯝ ꯈꯔꯅꯤ ꯉꯥꯏꯕꯤꯈꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯣꯝꯕꯤꯒꯤ ꯋꯥ ꯑꯗꯨ ꯊꯧꯁꯥꯕꯤꯈꯤꯗꯦ꯫ "ꯍꯥꯏ ꯄꯤꯛꯂꯤꯕ ꯎꯆꯦꯛ, ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯂꯧ ꯃꯔꯛ ꯑꯗꯨꯗ ꯁꯩꯗꯥꯡꯂꯤꯕ?" ꯑꯁꯨꯝ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯣꯝꯕꯤꯕꯨ ꯆꯩꯍꯠꯄꯤꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨꯗ ꯇꯣꯝꯕꯤ ꯂꯩꯃꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯈꯤ꯫ "ꯏꯆꯦ ꯂꯩꯃ, ꯏꯆꯦ ꯂꯩꯃ, ꯏꯅꯤꯡꯊꯧꯕꯨ ꯑꯝꯇ ꯊꯦꯝꯖꯤꯟꯕꯤꯌꯨ, ꯂꯧꯁꯤꯡꯗꯣ ꯈꯥꯎꯗꯅꯕꯒꯤꯗꯃꯛ ꯑꯝꯇ ꯍꯥꯏꯖꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯂꯩꯃꯗ ꯍꯥꯏꯖꯈꯤ꯫ "ꯑꯩꯅ ꯁꯝꯅ ꯁꯦꯝꯗꯨꯅ ꯃꯤꯡꯖꯦꯜ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯑꯌꯦꯠꯄ ꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯗꯨꯅ ꯂꯩꯃꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯔꯝꯃꯤ꯫ ꯂꯩꯃꯅ, "ꯅꯪꯒꯤ ꯅꯆꯥꯁꯤꯡꯗꯣ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯣ, ꯑꯩ ꯅꯪꯒꯤ ꯅꯆꯥꯁꯤꯡꯗꯣ ꯌꯣꯛꯆꯒꯦ" ꯍꯥꯏꯔꯝꯃꯤ꯫ "ꯆꯠꯂꯣ ꯆꯠꯂꯣ ꯄꯤꯛꯂꯤꯕ ꯎꯆꯦꯛ, ꯑꯩꯅ ꯅꯪꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯣꯏ." ꯂꯩꯃꯒꯤ ꯋꯥꯁꯤꯡꯗꯣ ꯇꯥꯕꯗ ꯇꯣꯝꯕꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯠꯊꯣꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯇꯣꯝꯕꯤ ꯂꯤꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯈꯤ꯫ "ꯑꯣ ꯂꯤꯟ, ꯅꯪꯅ ꯂꯩꯃꯒꯤ ꯅꯥꯛꯇ ꯆꯠꯇꯨꯅ ꯂꯩꯃꯕꯨ ꯑꯝꯇ ꯀꯤꯍꯜꯂꯨꯆꯣ, ꯃꯥꯅ ꯑꯩꯒꯤ ꯋꯥ ꯍꯩꯕ ꯑꯃꯠꯇ ꯇꯥꯕꯤꯗ꯭ꯔꯦ." ꯂꯤꯟ ꯑꯁꯤꯅ ꯇꯣꯝꯕꯤꯒꯤ ꯋꯥ ꯑꯃꯠꯇ ꯊꯧꯁꯥꯕꯤꯔꯝꯗꯦ꯫ ꯂꯤꯟ ꯑꯗꯨꯅ, "ꯑꯩꯗꯤ ꯑꯁꯥꯏꯗꯒꯤ ꯀꯔꯤ ꯀꯔꯤ ꯃꯌꯥꯝ ꯆꯥꯁꯤꯟꯕꯗ ꯍꯛꯆꯥꯡꯁꯦ ꯆꯣꯛꯊꯔꯦ." ꯂꯤꯟ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯇꯣꯝꯕꯤ ꯆꯩꯁꯨ ꯑꯍꯟꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ "ꯆꯩꯁꯨ ꯑꯍꯟ, ꯂꯤꯟꯅ ꯑꯩꯒꯤ ꯍꯥꯏꯕ ꯋꯥ ꯇꯥꯕꯤꯗꯦ, ꯂꯤꯟ ꯑꯗꯨꯕꯨ ꯆꯩꯁꯨ ꯑꯗꯨꯅ ꯆꯩꯔꯥꯛ ꯑꯝꯇ ꯄꯤꯌꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯆꯩꯁꯨ ꯑꯍꯟꯅ ꯇꯣꯝꯕꯤꯕꯨ ꯆꯩꯍꯠꯄꯤꯔꯝꯃꯤ꯫ ꯆꯩꯁꯨ ꯑꯍꯟꯒꯤ ꯋꯥ ꯇꯥꯕꯗ ꯇꯣꯝꯕꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯑꯃꯨꯛ ꯃꯩ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ "ꯃꯩ ꯅꯤꯡꯊꯧ, ꯆꯩꯁꯨꯅ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯗꯦ, ꯆꯩꯁꯨꯕꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯩꯇꯥꯜ ꯑꯣꯜꯍꯟꯕꯤꯌꯨ." ꯃꯩ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯣꯝꯕꯤꯒꯤ ꯋꯥ ꯇꯥꯕꯤꯗꯦ꯫ ꯇꯣꯝꯕꯤ ꯁꯥꯎꯔꯕꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯃꯨꯗ꯭ꯔꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯩꯅ ꯋꯥ ꯇꯥꯕꯤꯗꯦ, ꯃꯩꯕꯨ ꯃꯨꯊꯠꯂꯨ ꯍꯥꯏꯗꯨꯅ ꯁꯃꯨꯗ꯭ꯔ ꯂꯥꯏꯔꯦꯝꯕꯤꯒꯤ ꯅꯥꯛꯇ ꯋꯥꯀꯠꯂꯝꯃꯤ꯫ ꯁꯃꯨꯗ꯭ꯔꯒꯤ ꯂꯥꯏꯔꯦꯝꯕꯤꯅ,
ꯇꯣꯝꯕꯤꯒꯤ ꯋꯥ ꯊꯧꯁꯥꯕꯤꯔꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯇꯣꯝꯕꯤꯅ ꯍꯧꯖꯤꯛꯇꯤ ꯀꯅꯥꯒꯤ ꯃꯐꯝꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯤꯑꯣꯏꯕꯅ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ ꯃꯔꯨꯞꯅ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯕꯁꯦ ꯁꯤ ꯈꯜꯂꯒ ꯇꯣꯝꯕꯤꯅ ꯃꯥꯒꯤ ꯃꯇꯥ ꯑꯣꯏꯖꯕꯤ ꯔꯥꯙꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥ ꯔꯥꯙꯥ, ꯁꯃꯨꯗ꯭ꯔꯅ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯗ꯭ꯔꯦ꯫ ꯑꯩꯗꯤ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯀꯅꯥꯒꯤ ꯃꯐꯝꯗ ꯆꯪꯖꯒꯅꯤ? ꯏꯇꯥ ꯔꯥꯙꯥꯅ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯙꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯋꯥꯏ ꯋꯥꯔꯤꯕꯅꯣ? ꯅꯇꯥ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯂꯥꯛꯑꯣ, ꯅꯪꯅ ꯉꯁꯤ ꯂꯥꯛꯄꯁꯦ ꯋꯥꯔꯝꯂꯅꯤ, ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯦ ꯊꯛꯎ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯄꯤꯊꯛꯂꯝꯃꯤ꯫ ꯂꯥꯛꯑꯣ ꯏꯇꯥ, ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯊꯛꯂꯣ, ꯑꯗꯨꯒ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯈꯔ ꯐꯒꯅꯤ꯫ ꯅꯇꯥ ꯑꯩꯅ ꯅꯪꯒꯤ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯏꯁꯤꯡ ꯊꯛꯂꯒ ꯄꯣꯊꯥꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯔꯕꯗ ꯃꯇꯥ ꯔꯥꯙꯥꯗ ꯖꯥꯡꯅ ꯆꯠꯁꯤ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯥ ꯔꯥꯙꯥ ꯑꯃꯗꯤ ꯇꯣꯝꯕꯤ ꯁꯃꯨꯗ꯭ꯔꯒꯤ ꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯙꯥꯅ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯒ ꯁꯃꯨꯗ꯭ꯔꯒꯤ ꯃꯊꯛꯇ ꯇꯞꯅ ꯇꯞꯅ ꯅꯨꯡ ꯊꯥꯗꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛ ꯅꯨꯡꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯄꯥꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯤ ꯎꯕꯗ ꯁꯃꯨꯗ꯭ꯔꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯑꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯁꯃꯨꯗ꯭ꯔꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯏꯁꯤꯡ ꯀꯪꯂꯕꯗꯤ ꯑꯩꯗꯤ ꯁꯤꯕ ꯇꯥꯕꯅꯤ꯫ ꯅꯈꯣꯏꯅ ꯍꯥꯏꯕꯗꯨꯃꯛ ꯑꯩꯅ ꯇꯧꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤ ꯇꯥꯕꯗ ꯇꯣꯝꯕꯤ ꯑꯃꯗꯤ ꯔꯥꯙꯥ ꯍꯔꯥꯎꯕꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯁꯃꯨꯗ꯭ꯔꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯃꯩ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯆꯠꯇꯨꯅ ꯃꯈꯣꯏꯅ ꯍꯥꯏꯕꯁꯤꯡꯗꯨ ꯇꯧꯅꯕꯒꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯩ ꯅꯤꯡꯊꯧꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯩ ꯑꯗꯨ ꯃꯨꯊꯠꯀꯅꯤ ꯍꯥꯏꯅ ꯆꯩꯔꯥꯛ ꯇꯧꯔꯝꯃꯤ꯫ ꯁꯃꯨꯗ꯭ꯔ ꯂꯥꯏꯔꯦꯝꯕꯤꯒꯤ ꯋꯥ ꯇꯥꯕꯗ ꯃꯩ ꯅꯤꯡꯊꯧ ꯑꯁꯤꯅ ꯆꯩꯁꯨ ꯑꯍꯟꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯆꯩꯁꯨ ꯑꯍꯟꯒꯤ ꯅꯥꯛꯇ ꯆꯠꯇꯨꯅ ꯆꯩꯁꯨ ꯑꯗꯨꯕꯨ ꯆꯩꯔꯝꯃꯤ꯫ ꯆꯩꯁꯨ ꯑꯍꯟꯅ ꯂꯤꯟꯒꯤ ꯅꯥꯛꯇ ꯆꯠꯇꯨꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯂꯤꯟꯅ ꯂꯩꯃꯒꯤ ꯅꯥꯛꯇ ꯆꯠꯇꯨꯅ ꯆꯤꯛꯄꯒꯤ ꯇꯥꯟꯅꯔꯝꯃꯤ꯫ ꯂꯩꯃꯅ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯆꯠꯇꯨꯅ ꯌꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯄꯤꯛꯄ ꯇꯣꯝꯕꯤꯒꯤ ꯃꯊꯧꯅꯥ ꯑꯁꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯦ꯫